ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯉꯥꯎ ꯊꯤꯕꯤ 10ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯃꯨꯡꯗꯒꯤ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯊꯣꯛꯂꯛꯄ ꯏꯁꯥꯕꯦꯂꯥꯗꯨ ꯃꯥꯡꯒꯣꯟ ꯌꯧꯔꯛꯄꯗ ꯆꯞ ꯂꯦꯞꯄꯤ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯆꯤꯡꯂꯩꯕꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯂꯦꯞꯄꯅꯤ꯫ ꯁꯛ ꯃꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯤ꯫ ꯅꯠꯇꯦ, ꯁꯛ ꯃꯥꯟꯅꯕꯤ ꯅꯠꯇꯦ꯫ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯗꯨꯒ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕꯤ ꯅꯨꯄꯤꯗꯨꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯤ꯫ ꯒ꯭ꯔꯦꯁꯟꯅ ꯅꯨꯄꯤꯗꯨꯒꯤ ꯐꯣꯇꯣ ꯋꯥꯆꯦꯞꯇ ꯁ꯭ꯇꯦꯇꯁ ꯊꯝꯂꯛꯄꯗ ꯎꯈ꯭ꯔꯦ ꯃꯃꯥꯡꯗ꯫ ꯌꯦꯛꯈꯤꯕꯅꯤ ꯃꯥꯅ ꯅꯨꯄꯤꯁꯤꯕꯨ, ꯑꯗꯨꯅꯁꯨ ꯀꯥꯎꯗꯦ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝ꯫ ꯃꯆꯥꯅꯨꯄꯤꯅ ꯆꯞ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯕꯤꯅꯣꯅ, "ꯍꯩ, ꯀꯩꯗꯧꯔꯒꯦꯅꯦ ꯍꯦ ꯇꯣꯝꯕꯤ? ꯑꯗꯨꯗ ꯑꯃꯨꯛ ꯎꯌꯨꯡꯗꯧꯅ ꯂꯦꯞꯂ ꯂꯩꯔꯤꯗꯨꯅ?" ꯏꯁꯥꯕꯦꯂꯥ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ꯫ ꯃꯥꯡꯒꯣꯜꯗꯒꯤ ꯁꯨꯃꯥꯡ ꯇꯝꯅ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯁꯣꯗꯨ ꯃꯃꯥꯗ ꯄꯤꯁꯤꯜꯂꯤ꯫ ꯕꯤꯅꯣꯁꯨ ꯃꯆꯥꯗꯒꯤ ꯁꯣꯗꯨ ꯂꯧꯔꯗꯨꯅ ꯑꯇꯩ ꯂꯦꯞꯂꯤꯕꯁꯤꯡꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ, "ꯂꯥꯎ ꯂꯥꯎ, ꯀꯥꯁꯤꯡꯁꯤꯗꯒꯤ ꯅꯈꯣꯏ ꯑꯍꯨꯝꯅꯅꯦ ꯂꯩꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯈꯜꯂꯨ." ꯏꯁꯥꯕꯦꯂꯥꯗꯨ ꯆꯤꯡꯂꯩꯕꯨ ꯌꯦꯡꯁꯤꯟꯅꯗꯁꯥ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯀꯜꯂꯛꯄ ꯃꯤꯠꯌꯦꯡ ꯑꯅꯤ ꯄꯨꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯕꯤ, ꯏꯪꯒꯤꯠ ꯏꯔꯥꯡ ꯐꯖꯅ ꯈꯪꯕꯤ ꯆꯤꯡꯂꯩꯅꯁꯨ ꯈꯪꯂꯤ꯫ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯐꯠꯇꯕ ꯋꯥꯈꯜꯗꯤ ꯈꯟꯖꯤꯟꯗꯦ, ꯃꯔꯝꯗꯤ ꯃꯥꯅ ꯏꯁꯥꯕꯦꯂꯥꯕꯨ ꯃꯁꯛꯀ ꯃꯃꯤꯡꯒ ꯀꯣꯟꯅꯅ ꯈꯪꯗꯕꯅ꯫ ꯕꯤꯅꯣꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯊꯣꯜ 3 ꯍꯥꯏꯒꯠꯇꯨꯅ ꯁꯥꯔꯤꯕ ꯕꯤꯜꯗꯤꯡꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯂꯩꯔꯤꯕꯁꯤꯡꯗꯨꯁꯨ ꯕꯤꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯁꯥꯕꯦꯂꯥꯗꯤ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨ ꯃꯆꯤ ꯂꯦꯡꯗ ꯑꯗꯨꯃꯛ ꯂꯦꯞꯍꯧꯔꯤ꯫ ꯆꯠꯈ꯭ꯔꯤꯕꯤ ꯆꯤꯡꯂꯩꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯂꯗꯨꯅ ꯌꯥꯝꯅ ꯍꯥꯎꯇꯕ ꯀ꯭ꯔꯤꯡ ꯀ꯭ꯔꯤꯡ ꯂꯥꯎꯕ ꯃꯤꯅꯣꯛ ꯑꯃꯁꯨ ꯃꯥꯏꯊꯣꯡꯗ ꯅꯣꯛꯂꯛꯂꯤ꯫ ꯆꯤꯡꯂꯩ ꯍꯣꯏꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯀꯥ ꯑꯃ ꯈꯜꯂꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯀꯥ ꯃꯅꯨꯡꯗ ꯊꯥꯡꯖꯤꯜꯂꯛꯂꯤ꯫ ꯒꯥꯔꯤꯗ ꯌꯥꯍꯧꯕ ꯄꯣꯠ ꯆꯩ ꯑꯋꯥꯠꯄ ꯈꯔꯁꯨ ꯂꯨꯋꯥꯡꯂꯦꯝꯕꯅ ꯂꯧꯕ ꯆꯠꯈ꯭ꯔꯦ꯫ ꯕꯤꯅꯣꯁꯨ ꯑꯉꯥꯡꯁꯤꯡꯁꯤꯅ ꯇꯧꯔꯤꯕꯗꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯂꯤ, "ꯅꯣꯏꯅ ꯈꯪꯗꯕ ꯈꯣꯠꯇꯕ ꯂꯩꯔꯁꯨ ꯏꯕꯣꯛꯇ ꯑꯗꯨꯝ ꯍꯪꯂꯛꯎꯀꯣ." ꯃꯆꯤꯟ ꯌꯥꯡꯕꯤ ꯆꯤꯡꯂꯩꯅ ꯐꯠ ꯈꯨꯝꯂꯛꯂꯤ, "ꯍꯣꯏ ꯑꯕꯣꯛ." ꯂꯨꯋꯥꯡꯂꯦꯝꯕꯁꯨ ꯃꯈꯨꯠꯇ ꯈꯥꯎ ꯃꯌꯨꯝ ꯈꯔ ꯄꯨꯔꯗꯨꯅ ꯆꯪꯂꯛꯂꯒ ꯂꯩꯃꯥꯏꯗꯨꯗ ꯊꯝꯂꯤ꯫ ꯆꯤꯡꯂꯩ ꯃꯄꯥꯕꯨꯡ ꯆꯪꯂꯛꯄꯗꯨꯗ, "ꯄꯥꯎꯪꯁꯨ ꯍꯟꯅꯕ ꯇꯧꯔꯣ, ꯆꯥꯔꯤꯕꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯣꯏꯁꯤꯜꯍꯧꯔꯒꯦ." "ꯅꯨꯡꯉꯥꯏꯇꯦꯅꯦ ꯍꯦ ꯊꯣꯏꯕꯤꯁꯅꯥ, ꯄꯥꯎꯪꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯝꯒꯦ." "ꯑꯁ ꯌꯥꯔꯤꯃꯤ ꯄꯥꯎꯪ, ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯕ ꯁꯤ ꯊꯕꯛꯁꯤꯡꯁꯤꯗꯤ, ꯑꯗꯨꯅ ꯑꯩꯈꯣই ꯑꯗꯨꯝ ꯇꯧꯖꯍꯧꯔꯒꯦ. ꯄꯥꯎꯪꯒꯤ ꯊꯕꯛ ꯂꯩꯍꯧꯕꯗꯣ ꯆꯠꯄ ꯊꯦꯡꯂꯅꯤ, ꯆꯠꯂꯣꯕ." ꯃꯆꯥꯅ ꯑꯍꯜ ꯂꯃꯟꯒꯤ ꯃꯑꯣꯡꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯔꯗꯨꯅ ꯋꯥꯒ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯂꯨꯋꯥꯡꯂꯦꯝꯕ ꯍꯥꯏꯐꯦꯠ ꯅꯣꯛꯂꯤ꯫ ꯆꯤꯡꯂꯩꯁꯨ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯤ, "ꯏꯃꯥꯁꯤꯗꯣ ꯑꯩ ꯂꯩꯇ꯭ꯔꯦꯅ ꯁꯨꯠ ꯁꯨꯠ ꯇꯧꯔꯁꯨꯅꯦ, ꯄꯥꯎꯪꯅ ꯈꯤꯇ ꯊꯦꯝꯖꯤꯟꯕꯤꯌꯨꯀꯣ." ꯂꯨꯋꯥꯡꯂꯦꯝꯕꯁꯨ ꯃꯆꯥꯒꯤ ꯃꯀꯣꯛꯇꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯗꯨꯅ, "ꯍꯣꯏ ꯍꯣꯏ." ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯂꯩꯔꯤꯕ ꯕꯤꯅꯣꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ, "ꯏꯅꯦ, ꯅꯁꯨꯁꯤꯡꯁꯦ ꯌꯥꯝ ꯄꯪꯕꯅꯤ, ꯃꯉꯥꯎꯁꯨ ꯈꯔ ꯊꯤꯕꯅꯤ, ꯏꯔꯥꯡ ꯂꯥꯡ ꯄꯪꯂꯩ ꯂꯩꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯏꯅꯦ ꯍꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯅꯁꯨꯁꯤꯡꯁꯤꯅ ꯇꯧꯔꯛꯂꯕꯁꯨ ꯂꯥꯟꯅ ꯐꯠꯇꯅ ꯈꯟꯕꯤꯒꯅꯨ, ꯃꯈꯣꯏꯕꯨ ꯅꯤꯡꯊꯤꯅ ꯋꯥꯔꯛꯄꯤꯌꯨꯀꯣ." ꯕꯤꯅꯣꯁꯨ ꯅꯤꯡꯊꯦꯝ ꯍꯣꯏꯒ ꯈꯪꯅꯕ ꯃꯤ ꯑꯣꯏꯕꯅ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯂꯛꯂꯤ, "ꯏꯁꯨꯁꯤꯡꯁꯦ ꯑꯩꯒꯤꯁꯨ ꯏꯁꯨꯃꯛꯅꯤꯅ ꯈꯟꯗꯧꯔꯤꯕꯅꯤꯅꯦ, ꯅꯤꯡꯊꯦꯝꯅꯁꯨ ꯐꯖꯅ ꯁꯤꯟꯅꯔꯛꯂꯕꯅꯤ. ꯏꯁꯨ ꯅꯨꯄꯤ ꯑꯟꯖꯂꯤꯅꯁꯨꯅꯦ ꯍꯥꯏꯔꯝꯂꯕꯅꯤ, ꯃꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ." ꯃꯀꯥ ꯂꯥꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ, "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ." "ꯍꯣꯏ ꯍꯣꯏ." ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯤ꯫ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯃꯅꯤꯡ ꯊꯪꯕ ꯄꯣꯀꯦꯠꯇꯒꯤ ꯋꯥꯂꯦꯠꯇꯨ ꯂꯧꯊꯣꯔꯛꯂꯒ ꯍꯥꯡꯗꯣꯛꯂꯤ꯫ 2,000 ꯆꯠꯄꯤ ꯑꯗꯨ 2 ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯂꯒ, "ꯊꯣꯏꯕꯤꯁꯅꯥ, ꯁꯦ ꯂꯧꯁꯤꯜꯂꯨ, ꯀꯩꯀꯩꯅꯣ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯛꯑꯁꯨ ꯂꯩꯅꯕ." ꯆꯤꯡꯂꯩ ꯏꯉꯛ ꯉꯛꯂꯤ꯫ ꯄꯩꯁꯥꯗꯤ ꯉꯔꯥꯡꯅ ꯃꯃꯥꯁꯤꯒ ꯃꯄꯥꯕꯨꯡ ꯑꯣꯏꯔꯤꯕ ꯂꯨꯋꯥꯡꯂꯦꯝꯕ ꯃꯥꯒꯅ ꯄꯤꯔꯛꯈ꯭ꯔꯕꯅꯤ꯫
ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛ ꯃꯄꯥꯕꯨꯡꯁꯤꯅ ꯄꯩꯁꯥ ꯄꯤꯔꯛꯄꯗꯨꯗ ꯏꯉꯛ ꯉꯛꯄꯅꯤ꯫ ꯀꯩꯅꯣ ꯄꯥꯎ, ꯉꯔꯥꯡꯅ ꯄꯥꯎꯒ ꯏꯃꯥꯒꯅ ꯄꯩꯁꯥ ꯄꯤꯔꯗꯥꯏꯅꯦ? ꯁꯤꯅꯅꯦ ꯇꯁꯦꯡ ꯈꯣꯝꯖꯤꯟ ꯍꯩꯕꯤ ꯅꯃꯥꯁꯤ ꯈꯪꯍꯟꯗꯅꯅꯦ ꯄꯥꯎꯅ ꯄꯤꯕꯅꯤ꯫ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨꯗ ꯆꯤꯡꯂꯩꯗꯨ ꯅꯣꯛꯊꯣꯔꯛꯂꯤ, ꯂꯩꯔꯤꯕꯁꯤꯡꯗꯨꯁꯨ ꯅꯣꯛꯂꯤ꯫ ꯂꯨꯋꯥꯡꯂꯦꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯡꯀꯤꯅ ꯁꯨꯝꯅ ꯅꯣꯛꯅ ꯍꯥꯏꯔꯛꯂꯤ, ꯄꯥꯕꯨꯡ ꯅꯪ ꯌꯥꯝ ꯐꯃꯜꯂꯤꯀꯣ꯫ ꯈꯨꯝꯂꯛꯏ ꯅꯣꯛꯃꯤ ꯂꯨꯋꯥꯡꯂꯦꯝꯕꯁꯨ, ꯊꯣꯏꯕꯤ ꯁꯅꯥꯅ ꯄꯤꯔꯤꯕ ꯄꯩꯁꯥꯁꯦ ꯅꯣꯏꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤꯀꯣ꯫ ꯂꯂꯩꯃꯁꯨ ꯅꯣꯛꯂꯗꯨꯅ, ꯄꯥꯕꯨꯡꯇꯅꯤꯀꯣ꯫ ꯆꯤꯡꯂꯩꯁꯨ ꯈꯪꯏ ꯃꯄꯥꯕꯨꯡꯁꯤ ꯃꯈꯨꯠ ꯈꯔ ꯆꯥꯎꯏ ꯍꯥꯏꯕ꯫ ꯑꯗꯨꯃꯛꯅꯁꯨ ꯉꯔꯥꯡꯅ ꯃꯆꯥꯗ ꯁꯤꯖꯤꯟꯅꯅꯕ ꯄꯤꯈ꯭ꯔꯤꯕ ꯄꯩꯁꯥꯗꯣ ꯌꯥꯝꯃꯟꯗꯕ꯭ꯔꯥ ꯈꯜꯂꯗꯨꯅ ꯑꯃꯨꯛꯁꯨ ꯄꯤꯔꯝꯕꯅꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯂꯨꯋꯥꯡꯂꯦꯝꯕ ꯃꯥꯅ꯫ ꯆꯤꯡꯂꯩ ꯅꯣꯛꯈꯤꯒ ꯇꯧꯔꯗꯨꯅ, ꯑꯗꯨꯗꯤ ꯄꯥꯎ 1,000 ꯍꯥꯞꯄꯝꯃꯣ꯫ ꯅꯣꯛꯃꯤꯒ ꯇꯧꯔꯗꯨꯅ ꯍꯥꯞꯂꯛꯂꯤ ꯂꯨꯋꯥꯡꯂꯦꯝꯕꯁꯨ꯫ ꯆꯤꯡꯂꯩꯁꯨ ꯃꯄꯥꯕꯨꯡꯗꯒꯤ ꯄꯩꯁꯥꯗꯨ ꯂꯧꯁꯤꯜꯂꯒ, ꯊꯦꯡꯛ ꯌꯨ ꯄꯥꯎ, ꯍꯌꯦꯡ ꯑꯩꯅ ꯊꯕꯛ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯝꯕꯤꯗꯣꯏꯅꯤ꯫ ꯕꯤꯅꯣꯁꯨ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯃꯤ ꯌꯦꯡꯖꯩ꯫ ꯄꯨꯡ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ, ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯑꯣꯏꯔꯛꯂꯤ꯫ ꯀꯥꯁꯨ ꯂꯣꯏꯁꯤꯟꯕ ꯈꯣꯠꯆꯤꯟꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯗꯨꯅ ꯑꯍꯨꯝꯗꯣ ꯐꯃꯨꯡꯗ ꯍꯤꯞꯄꯅ ꯍꯤꯞ ꯐꯝꯕꯅ ꯐꯝ ꯇꯧꯔꯗꯨꯅ ꯂꯩꯔꯤ꯫ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯆꯤꯡꯂꯩꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯂꯤ, ꯉꯁꯥꯏ ꯀꯥꯒꯤ ꯁꯣꯛ ꯄꯨꯊꯣꯔꯛꯄ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯀꯩꯅꯣꯝ ꯇꯧꯏꯉꯣ, ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ ꯑꯩꯉꯣꯟꯗ꯫ ꯄꯤꯡꯀꯤꯅ ꯑꯃꯨꯛ, ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯀꯩꯝ ꯈꯪꯍꯧꯗꯦꯅ, ꯀꯃꯥꯏ ꯌꯦꯡꯉꯛꯏꯅꯣ? ꯂꯂꯩꯃꯅꯁꯨ ꯅꯣꯛꯃꯤ ꯐꯥꯒꯤꯒ ꯇꯧꯔꯛꯂꯤ, ꯀꯩꯅꯣ ꯃꯥꯒꯤꯗꯨꯕꯨ ꯅꯪ ꯎꯕꯗ ꯄꯥꯝꯃꯤꯖꯥꯠꯂꯣ? ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ, ꯀꯥꯏꯗꯩ ꯂꯥꯝꯁꯤꯜꯂꯒ ꯍꯥꯏꯔꯛꯏꯕ ꯋꯥꯅꯣ ꯑꯗꯨꯅ? ꯈꯪꯂꯥꯎꯒ ꯂꯥꯎꯈꯠꯂꯛꯂꯤ ꯆꯤꯡꯂꯩꯗꯣ꯫ ꯑꯁ ꯁꯨꯝ ꯅꯣꯛꯁꯦꯅ ꯐꯥꯒꯤ ꯇꯧꯅꯤꯕ, ꯅꯣꯛꯅꯤꯡꯗ꯭ꯔꯦ꯫ ꯄꯤꯡꯀꯤꯅ ꯃꯔꯛ ꯊꯠꯂꯗꯨꯅ, ꯌꯥꯔꯦꯍꯦ ꯃꯔꯩꯗꯣ ꯇꯣꯛ, ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯋꯥꯔꯤꯗꯨ ꯂꯩꯈꯩ ꯇꯥꯔꯛꯑꯣ ꯌꯥꯏ꯫ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯃꯤꯠꯌꯦꯡꯗꯣ, ꯀꯜꯂꯛꯄ ꯁꯥꯎꯅꯤꯡꯕ ꯑꯅꯤꯁꯦ ꯍꯥꯏꯐꯦꯠ ꯃꯥꯅꯅꯦ ꯌꯦꯡꯂꯛꯄꯩ ꯋꯥꯅꯤ꯫ ꯂꯂꯩꯃꯅ, ꯅꯪ ꯅꯁꯛ ꯐꯖꯕꯗꯨꯗꯅꯦ ꯀꯜꯂꯛꯇꯅ ꯌꯦꯡꯉꯤ ꯑꯣꯏꯔꯝꯅꯤ꯫ ꯇꯥꯅꯤꯡꯗꯦꯍꯦ, ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯄꯤꯡꯀꯤꯅ ꯑꯃꯨꯛ, ꯉꯁꯤꯗꯤ ꯑꯍꯥꯟꯕꯁꯨ ꯑꯣꯏꯔꯦ, ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤꯗꯅ꯫ ꯆꯤꯡꯂꯩꯅ, ꯆꯤꯀꯟ ꯆꯥꯁꯤ꯫ ꯂꯂꯩꯃꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ, ꯆꯤꯆꯣ ꯅꯪ ꯊꯣꯡꯕ ꯍꯩꯗꯥꯏꯅꯦ? ꯍꯣꯏ ꯍꯩꯌꯦ, ꯑꯗꯣ ꯃꯣꯏ ꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯌꯣꯟꯗꯖꯥꯠꯂꯣ? ꯄꯤꯡꯀꯤꯅ ꯑꯃꯨꯛ, ꯂꯩꯔꯝꯅꯤ ꯀꯩꯅꯣ, ꯑꯩ ꯑꯕꯣꯛꯇꯁꯨ ꯍꯥꯏꯐꯦꯠ ꯍꯪꯂꯨꯒꯦ, ꯅꯣꯏ ꯑꯅꯤꯁꯨ ꯀꯨꯝꯊꯔꯛꯑꯣꯀꯣ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯄꯤꯡꯀꯤꯗꯤ ꯐꯃꯨꯡꯗꯩ ꯁꯠ ꯀꯨꯝꯊꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯅꯤꯗꯨꯗꯤ ꯍꯧꯒꯠꯇꯦ, ꯉꯥꯏꯍꯥꯛ ꯍꯤꯞꯇꯨꯅ ꯂꯩ꯫ ꯁꯣꯝꯗꯁꯨ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯕ ꯌꯥꯏꯖꯦꯠꯇꯨ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕꯅ ꯍꯦꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯈꯪꯂꯕꯁꯨ ꯈꯟ ꯃꯇꯥꯎꯕꯨ ꯄꯨꯔꯗꯨꯅ ꯍꯦꯂꯦꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯌꯥꯏꯖꯦꯠ ꯃꯥꯅꯁꯨ ꯍꯦꯂꯦꯅꯥꯗ ꯂꯥꯛꯀꯅꯤꯅ ꯍꯥꯟꯅ ꯄꯥꯎꯗꯤ ꯄꯤꯈ꯭ꯔꯕꯅꯤ꯫ ꯒꯥꯔꯤꯗꯨ ꯍꯦꯂꯦꯅꯥꯒꯤ ꯊꯣꯡꯒꯥꯜꯗ ꯖꯞ ꯈꯥꯝꯃꯤ꯫ ꯆꯤꯡꯁꯥꯡ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯇꯥꯎꯗꯨꯗ ꯑꯣꯟꯁꯤꯜꯂꯗꯨꯅ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯩꯅꯣ ꯅꯪ ꯇꯧꯔꯛꯏꯁꯤꯕꯣ? ꯀꯩ ꯊꯕꯛ ꯂꯩꯒꯦ? ꯅꯪꯅ ꯁꯤꯗ ꯆꯠꯂꯨꯁꯦ ꯀꯥꯏꯅꯒ ꯑꯩ ꯅꯝꯗꯅ ꯄꯨꯔ ꯂꯥꯛꯏꯁꯤꯕꯣ? ꯊꯋꯥꯁꯥꯗ ꯈꯨꯝꯗꯣꯔꯛꯂꯤ, ꯆꯥ ꯊꯛꯄ ꯂꯥꯛꯏꯅꯤꯅꯦ꯫ ꯄꯥꯎꯈꯨꯝꯗ ꯇꯥꯕꯗ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯁꯤꯜꯂꯤ ꯃꯇꯥꯎꯗ꯫ ꯌꯥꯏꯖꯦꯠꯁꯨ ꯎꯁꯤꯟꯅꯗꯁꯥ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯗꯨꯅ ꯀꯨꯝꯊꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡ ꯃꯥꯁꯨ ꯃꯈꯥ ꯇꯥꯗ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯅꯤꯃꯛ ꯒꯦꯠ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯁꯨꯃꯥꯡ ꯃꯇꯣꯟ ꯌꯧꯔꯛꯄꯗ ꯆꯤꯡꯁꯥꯡ ꯃꯀꯣꯛꯇꯨ ꯅꯣꯟꯈꯠꯇꯨꯅ ꯂꯩꯁꯤꯂꯦꯟꯕꯤꯅ ꯂꯩꯔꯝꯕ ꯀꯥꯗꯨꯗ ꯌꯦꯡꯈꯠꯂꯤ꯫ ꯏꯉꯛ ꯉꯛꯈ꯭ꯔꯦ, ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ꯫ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯁꯨ ꯀꯟꯈꯠꯂꯛꯂꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯂꯩꯔꯝꯕ ꯀꯥꯗꯨꯒꯤ ꯊꯣꯡꯖꯤꯜ ꯃꯄꯥꯗ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤꯗꯨ ꯎꯕꯗ ꯌꯥꯏꯖꯦꯠꯁꯨ ꯃꯇꯥꯎꯅ ꯆꯠꯄ ꯂꯦꯞꯂꯗꯨꯅ ꯂꯩꯈꯤꯕꯗꯨꯗ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯇꯥꯎꯗꯨꯗ ꯌꯦꯡꯂꯛꯂꯤ꯫ ꯈꯪꯕꯁꯨ ꯈꯪꯕꯅꯤ ꯂꯩꯁꯤꯂꯦꯟꯕꯤꯅ ꯂꯩꯔꯝꯕ ꯀꯥꯗꯨꯗ ꯌꯦꯡꯂꯝꯒꯅꯤ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯍꯦꯂꯦꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯕꯗꯤ ꯃꯁꯤꯒꯤ ꯊꯕꯛꯁꯤꯃꯗꯤ ꯆꯤꯡꯁꯥꯡ ꯃꯥꯅ ꯅꯣꯡꯃꯇ ꯀꯥꯎꯊꯣꯛꯄ ꯅꯠꯇꯦ꯫ ꯃꯇꯥꯎꯒꯤ ꯃꯅꯥꯛ ꯈꯔ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯃꯇꯥꯎꯕꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯉꯥꯟ ꯌꯥꯔꯦꯁꯦ, ꯃꯅꯨꯡ ꯆꯪꯉꯁꯤ ꯂꯥꯎ꯫ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯇꯥꯎꯗꯨꯅ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫
ꯋꯥꯗꯨ ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡ ꯃꯥꯗꯤ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨ ꯃꯆꯤ ꯂꯦꯡꯗ ꯌꯦꯡꯂꯤꯕ ꯃꯤꯠꯐꯝ ꯑꯗꯨ ꯁꯣꯍꯣꯡꯗ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯃꯊꯛꯇ ꯂꯩꯔꯤꯕꯤ ꯅꯨꯄꯤꯗꯨꯗꯤ ꯃꯃꯥꯏ ꯈꯖꯤꯛꯇ ꯐꯥꯎꯕ ꯂꯩꯊꯣꯔꯛꯇ꯭ꯔꯤ꯫ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯀꯥ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯣꯔꯛꯄ ꯉꯥꯏꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ꯫ ꯆꯤꯡꯁꯥꯡ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯋꯥꯈꯜ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯌꯥꯇꯣꯟ ꯈꯖꯤꯛ ꯎꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ꯫ ꯃꯇꯥꯎꯒꯤ ꯉꯁꯤꯒꯤ ꯃꯇꯧꯗꯨꯗ ꯌꯥꯏꯖꯦꯠ ꯏꯉꯛ ꯉꯛꯂꯤ꯫ ꯃꯥꯁꯨ ꯊꯤꯟꯊꯔꯨꯕ ꯇꯧꯗꯅ ꯃꯇꯥꯎꯅ ꯌꯦꯡꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯂꯤ꯫ ꯈꯪꯍꯧꯗꯦ ꯃꯥꯁꯨ ꯃꯆꯤꯟꯗꯒꯤ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯗꯣꯛꯈꯤꯕ, ꯂꯩꯁꯤꯍꯟꯕꯤ꯫ ꯆꯤꯡꯂꯩꯁꯨ ꯃꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯗꯨꯗ ꯂꯦꯞꯇꯨꯅ ꯂꯂꯩꯃ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯆꯤꯟꯗꯨꯁꯨ ꯇꯨꯝꯊꯣꯛꯇꯨꯅ ꯏꯁꯧ ꯂꯥꯡꯂꯤ꯫ ꯑꯁ ꯀꯩꯅꯣ ꯃꯤꯆꯆꯥꯎ, ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯕꯁꯤꯕ, ꯀꯅꯥꯅ ꯌꯦꯡꯕꯤꯅꯕꯅ ꯀꯦꯔꯤꯅꯣ ꯈꯪꯗꯦꯕ꯫ ꯂꯂꯩꯃꯁꯨ ꯍꯣꯕꯦ ꯍꯣꯕꯦꯒ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯂꯤ, ꯑꯩꯕꯨ ꯀꯌꯥꯝ ꯀꯦꯔꯗꯅ ꯃꯁꯛꯁꯤꯒ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯌꯦꯡꯊꯔꯛꯄꯗ ꯃꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯝꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯎꯕꯗ ꯃꯆꯤꯟꯗꯒꯤ ꯈꯪꯉꯥꯏ ꯍꯥꯏꯗꯣꯛꯈꯤ, ꯑꯌꯥ, ꯀꯀꯥꯗꯨꯅꯤ꯫ ꯉꯁꯥꯏ ꯃꯈꯩ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯂꯤꯕꯤ ꯆꯤꯡꯂꯩꯁꯨ ꯋꯥꯗꯨ ꯇꯥꯕꯗ ꯏꯉꯛ ꯉꯛꯅ ꯃꯃꯥꯏꯗꯨ ꯍꯨꯠ ꯂꯩꯗꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯎꯔꯦ ꯃꯥꯁꯨ ꯃꯈꯥꯗ ꯆꯤꯡꯁꯥꯡꯒ ꯌꯥꯏꯖꯦꯠꯀ ꯂꯦꯞꯂꯤꯕꯗꯨ꯫ ꯆꯤꯡꯂꯩ ꯎꯕꯗ ꯌꯥꯏꯖꯦꯠ ꯏꯉꯛ ꯉꯛꯈ꯭ꯔꯦ꯫ ꯌꯦꯡꯂꯝꯂꯤꯕ ꯃꯤꯠꯐꯝꯗꯨ ꯅꯥꯊꯩꯔꯛꯂꯒ ꯃꯇꯥꯎꯗ ꯌꯦꯡꯂꯛꯂꯤ꯫ ꯆꯤꯡꯁꯥꯡ ꯃꯥꯗꯤ ꯀꯝꯗꯧꯔꯤ? ꯆꯤꯡꯂꯩꯕꯨ ꯃꯥꯒꯤ ꯃꯤꯠꯇ ꯂꯩꯁꯤꯍꯦꯟꯕꯤ ꯑꯣꯏꯅ ꯎꯔꯔꯦ꯫ ꯃꯥꯒꯤ ꯑꯕꯦꯝꯃꯕꯨ ꯎꯖꯕ ꯐꯪꯂꯤ ꯈꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯇꯧꯔꯛꯂꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯒ ꯆꯤꯡꯂꯩꯒꯒꯤ ꯇꯨꯡꯒꯤ ꯁꯕꯥꯟꯁꯦ ꯌꯥꯝꯅ ꯃꯥꯟꯅꯕꯅꯤ꯫ ꯌꯥꯏꯖꯦꯠꯅꯁꯨ ꯍꯥꯟꯅ ꯆꯤꯡꯂꯩꯕꯨ ꯊꯦꯡꯅꯈ꯭ꯔꯕꯁꯨ ꯇꯨꯡꯌꯥ ꯇꯥꯕ ꯁꯕꯥꯟꯗꯨꯗꯤ ꯎꯈꯤꯗꯕꯅꯤ꯫ ꯌꯦꯡꯁꯨ ꯌꯦꯡꯁꯜꯂꯨꯗꯦ꯫ ꯑꯗꯨꯅ ꯃꯥꯁꯨ ꯆꯤꯡꯂꯩꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯂꯝꯕꯗꯨꯗ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯈꯤꯕꯅꯤ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯆꯤꯟꯗꯒꯤ ꯃꯤꯡꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯆꯤꯡꯂꯩꯗꯨ ꯃꯁꯝꯗꯨ ꯊꯥꯗꯣꯛꯂꯝꯗ꯭ꯔꯤ꯫ ꯁꯤꯠ ꯅꯥꯟꯅ ꯁꯝꯕꯨꯟ ꯄꯨꯟꯈꯠꯂꯝꯃꯤ꯫ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯀꯔꯤꯁꯨ ꯈꯦꯠꯅꯍꯟꯗꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤꯗꯨꯒ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯝꯗꯨꯅ ꯊꯥꯗꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯌꯥꯏꯖꯦꯠꯅꯁꯨ ꯃꯁꯝꯒꯤ ꯈꯦꯠꯅꯕꯗꯨꯗ ꯂꯩꯁꯤꯍꯦꯟꯕꯤ ꯅꯠꯇꯦ ꯇꯨꯡꯌꯥ ꯇꯥꯕ ꯁꯕꯥꯟꯈꯛ ꯃꯥꯟꯅꯕꯅꯤ ꯈꯟꯅ ꯒ꯭ꯌꯥꯟ ꯉꯥꯎꯔꯝꯃꯣꯏꯗꯕꯅꯤ꯫ ꯆꯤꯡꯁꯥꯡꯅ ꯃꯉꯣꯟꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯆꯤꯡꯂꯩꯅ, ꯀꯩꯅꯣ, ꯀꯩ ꯃꯤꯠꯌꯦꯡꯅꯣ ꯁꯤꯕꯣ? ꯂꯂꯩꯃꯅ ꯈꯠꯂꯤ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯇꯧꯔꯒ ꯌꯥꯝ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯅ ꯌꯦꯡꯂꯛꯏꯃꯤ꯫ ꯃꯍꯩꯁꯦ ꯅꯪ ꯄꯥꯝꯃꯤ ꯖꯥꯠꯂꯥ? ꯋꯥꯊꯤꯗꯣ ꯉꯥꯡ ꯂꯩꯔꯅꯨ, ꯃꯈꯥꯗ ꯀꯨꯝꯃꯁꯤ ꯂꯥꯎ꯫ ꯃꯗꯨꯒꯤ ꯆꯦꯇꯣꯟꯗꯨꯁꯨꯅꯦ ꯌꯦꯟ ꯌꯣꯟꯐꯝ ꯍꯪꯅꯤꯅ ꯆꯪꯈ꯭ꯔꯒ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯁꯤꯈ꯭ꯔꯕ ꯈꯪꯗꯦꯕ꯫ ꯑꯗꯨꯗ ꯑꯃ ꯈꯪꯗꯦꯀꯣ, ꯂꯥꯎ ꯃꯈꯥꯗ ꯊꯨꯅ ꯀꯨꯝꯁꯤ꯫ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯗꯧꯗꯣ ꯆꯤꯔꯥꯏ ꯈꯔ ꯍꯟꯖꯤꯟꯕ ꯀꯀꯥꯁꯦ ꯑꯝꯇ ꯄꯦꯟꯅ ꯌꯦꯡꯍꯧꯒꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯩꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯃꯈꯥꯗ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯔꯒ ꯀꯨꯝꯊꯔꯛꯂꯤ꯫ ꯆꯤꯡꯁꯥꯡ ꯃꯥꯁꯨ ꯅꯨꯄꯤꯗꯨꯅ ꯆꯠꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯏꯟꯅꯔꯤ꯫ ꯌꯥꯏꯖꯦꯠꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤ, ꯑꯌꯦꯠꯄ ꯄꯤꯒꯦꯁꯨ ꯈꯟꯗ꯭ꯔꯤ꯫ ꯃꯥꯒꯤ ꯃꯔꯨꯞꯇꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯩ꯫ ꯃꯈꯥ ꯀꯨꯝꯊꯔꯛꯂ ꯐꯥꯎꯕ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯆꯥꯗꯧꯒꯤ ꯌꯦꯡꯂꯝꯕꯗꯨ ꯎꯔꯒ ꯆꯤꯡꯂꯩꯗꯣ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯂꯤ꯫ ꯍꯧꯔꯛꯂꯤ ꯃꯥꯒꯤ ꯃꯉꯥꯎ ꯊꯤꯕꯤ ꯅꯨꯡꯁꯤꯠꯇꯨ꯫ ꯃꯥꯒꯤ ꯃꯈꯨꯠ ꯁꯝꯂꯝꯕ ꯂꯂꯩꯃꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯠꯂꯒ ꯃꯥꯅ ꯍꯥꯟꯅ ꯒꯝ ꯒꯝ ꯆꯠꯈ꯭ꯔꯤ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇꯨꯗ꯫ ꯂꯂꯩꯃꯁꯨ ꯏꯉꯛ ꯉꯛꯂꯤ꯫ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯈꯟꯅ ꯏꯟꯅꯔꯛꯂꯤ ꯃꯥꯁꯨ ꯃꯃꯥꯟꯅꯕꯤꯗꯨꯒꯤ ꯃꯇꯨꯡ꯫ ꯒꯝ ꯒꯝ ꯂꯥꯛꯂꯒ ꯅꯨꯄꯥꯗꯨꯒꯤ ꯃꯥꯡꯗꯨꯗ ꯂꯦꯞꯁꯤꯜꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯌꯥꯏꯖꯦꯠꯁꯨ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯇꯤꯉꯛ ꯇꯤꯉꯛꯀ ꯌꯦꯡꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯔꯨꯞꯇꯨꯗ ꯑꯃꯨꯛ ꯌꯦꯡꯂꯤ꯫ ꯍꯣꯡꯂꯝꯗꯦ ꯃꯥꯒꯤ ꯃꯔꯨꯞꯇꯨꯒꯤ ꯃꯤꯠꯐꯝꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯗꯒꯤ꯫ ꯆꯤꯡꯂꯩꯁꯨ ꯌꯥꯝꯅ ꯍꯥꯎꯇꯕ ꯈꯣꯟꯊꯣꯛꯇ ꯏꯅꯨꯡ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯀꯥꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ? ꯇꯥꯗꯦ ꯅꯨꯄꯥꯗꯨꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯋꯥꯈꯜꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕꯤꯁꯤ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯂꯩꯁꯤꯍꯦꯟꯕꯤ ꯑꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯤꯅꯣꯛꯇꯨꯁꯨ ꯃꯥꯏꯊꯣꯡꯗꯒꯤ ꯃꯥꯡꯗ ꯂꯨꯝꯊꯔꯕ ꯈꯣꯟꯖꯦꯜꯅ ꯅꯨꯡꯁꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯂꯝꯃꯤ, ꯑꯕꯦꯝꯃ꯫ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡꯗꯣ ꯃꯥꯕꯨ ꯎꯁꯤꯠꯇꯕꯅꯤ ꯈꯟꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯕ꯭ꯔꯪ ꯂꯥꯎꯅ ꯁꯧꯒꯠꯈ꯭ꯔꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯈꯣꯡꯗ ꯃꯥꯒꯤ ꯃꯈꯣꯡꯗꯨꯅ ꯈꯔ ꯀꯟꯅ ꯆꯕꯦꯠ ꯂꯥꯎꯅ ꯅꯦꯠꯁꯤꯜꯂꯤ꯫
ꯆꯤꯡꯁꯥꯡꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ ꯃꯁꯥꯒꯤ ꯃꯈꯣꯡꯗ ꯈꯪꯌꯦꯡ ꯌꯦꯡꯊꯩ ꯆꯩꯅꯥꯗꯨ ꯌꯥꯝꯅ ꯅꯥꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯈꯨꯅꯤꯡ ꯋꯥꯡꯕꯤꯒ ꯇꯣꯡꯂꯒ ꯅꯦꯠꯂꯝꯕ ꯑꯣꯏꯔꯕꯗꯤ ꯀꯥ ꯍꯦꯟꯅ ꯅꯥꯔꯝꯒꯗꯧꯅꯤ ꯃꯈꯣꯡꯗ ꯌꯦꯡꯂꯝꯕꯗꯒꯤ ꯅꯣꯟꯈꯠꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗ ꯁꯛꯐꯝꯗꯣ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ ꯃꯃꯤꯠ ꯏꯔꯥꯠ ꯊꯥꯡꯕ ꯍꯧꯔꯛꯂꯤ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯥꯒꯤ ꯑꯕꯦꯝꯃꯗꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯣ ꯈꯥꯡꯖꯤꯜꯂꯤ ꯋꯥꯅ ꯃꯤꯠꯀꯤ ꯄꯤꯗꯨꯃꯁꯨ ꯇꯥꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯌꯥꯏꯖꯤꯠꯁꯨ ꯃꯇꯥꯎꯒ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯃꯇꯥꯎꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠ ꯇꯨꯅ ꯇꯞꯅ ꯄꯣꯞ ꯄꯣꯞ ꯊꯥꯏ ꯅꯨꯄꯥꯗꯨꯒꯤ ꯈꯪꯍꯣꯡ ꯍꯣꯡꯈꯤꯕ ꯁꯛꯇꯝꯗꯣ ꯆꯤꯡꯂꯩꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯔꯤ ꯃꯥꯅ ꯃꯈꯣꯡꯗ ꯅꯦꯠꯁꯤꯜꯂꯨꯕꯒꯤ ꯅꯥꯗꯨꯅ ꯀꯞꯀꯦ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯃꯥꯟꯗꯦ ꯍꯥꯏꯅꯁꯨ ꯑꯃꯨꯛ ꯈꯜꯂꯤ ꯂꯂꯩꯃꯁꯨ ꯆꯤꯡꯂꯩꯒꯤ ꯄꯥꯝꯕꯣꯝꯗꯨꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯗꯨꯅ ꯑꯁ ꯀꯩꯅꯣ ꯉꯥꯎꯔꯕ ꯅꯪꯕ ꯆꯤꯡꯂꯩꯅ ꯈꯨꯝꯂꯛꯇ꯭ꯔꯤꯉꯩ ꯌꯥꯏꯖꯤꯠꯅ ꯍꯥꯟꯅ ꯁꯠ ꯈꯨꯝꯂꯛꯂꯤ ꯑꯩꯈꯣꯏꯅ ꯂꯥꯟꯕꯅꯤ ꯃꯤ ꯑꯃꯁꯨ ꯃꯥꯜꯂꯨꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯆꯤꯡꯁꯥꯡꯗꯤ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯗꯨꯕꯨ ꯊꯦꯝꯖꯤꯟꯖꯗꯨꯅ ꯂꯂꯩꯃꯅ ꯈꯪꯅ ꯈꯪꯅ ꯌꯥꯏꯖꯤꯠꯇ ꯋꯥꯍꯪ ꯑꯃ ꯇꯧꯁꯤꯜꯂꯛꯂꯤ ꯀꯀꯥꯁꯦ ꯑꯟꯖꯂꯤꯒꯤ ꯀꯀꯥꯗꯨ ꯅꯠꯇ꯭ꯔꯣ ꯑꯧ ꯃꯥꯅꯦ ꯑꯟꯖꯂꯤꯅ ꯍꯥꯏꯕꯗꯒꯤ ꯈꯪꯂꯕꯅꯤ ꯂꯂꯩꯃꯁꯨ ꯌꯥꯏꯖꯤꯠꯁꯤ ꯑꯟꯖꯂꯤꯒꯤ ꯀꯀꯥꯅꯤ ꯍꯥꯏꯕ ꯑꯗꯨꯅꯁꯨ ꯏꯔꯥꯡ ꯍꯦꯟꯒꯠꯈ꯭ꯔꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯃꯥꯗꯤ ꯌꯥꯏꯖꯤꯠꯁꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯤ ꯑꯟꯖꯂꯤꯒꯤ ꯃꯃꯥꯟꯅꯕꯤ ꯔꯦꯟꯇ ꯂꯩꯅꯤꯅ ꯍꯥꯏꯕꯗꯨ ꯅꯣꯏꯔꯣ ꯑꯧ ꯃꯥꯅꯦ ꯀꯀꯥ ꯋꯥꯍꯩ ꯈꯨꯗꯤꯡ ꯀꯀꯥ ꯀꯀꯥ ꯁꯨꯝ ꯄꯜꯂꯛꯄꯗꯨꯗꯗꯤ ꯌꯥꯏꯖꯤꯠꯇꯨ ꯏ ꯈꯪꯀꯥ ꯀꯥꯏ ꯇꯟꯖꯥꯗꯨꯗ ꯏꯃꯨꯡꯗꯒꯤ ꯍꯦꯂꯦꯅꯥꯒ ꯄꯤꯡꯀꯤꯒꯁꯨ ꯊꯣꯔꯛꯂꯤ ꯁꯨꯃꯥꯡꯗ ꯆꯤꯡꯁꯥꯡꯒ ꯌꯥꯏꯖꯤꯠꯀ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯁꯨ ꯅꯣꯏ ꯑꯅꯤ ꯉꯥꯏꯕ ꯊꯣꯛꯂꯛꯏꯅꯦ ꯌꯥꯏꯖꯤꯠꯅ ꯐꯠ ꯈꯨꯝꯗꯣꯔꯛꯂꯤ ꯂꯥꯛꯇ ꯉꯥꯏꯔꯤꯗ ꯑꯗꯨꯗꯤ ꯆꯪꯉꯛꯑꯣꯗꯅ ꯑꯗꯨꯋꯥꯏꯗꯨꯗ ꯁꯨꯝ ꯂꯦꯞꯂꯒ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯌꯥꯏꯖꯤꯠꯇꯨ ꯆꯤꯡꯂꯩꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯆꯟ ꯁꯥꯎꯔꯅꯨꯀꯣ ꯆꯤꯡꯂꯩ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯂꯛꯂꯤ ꯂꯂꯩꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯍꯥꯏꯔꯛꯂꯤ ꯌꯥꯏꯖꯤꯠꯅ ꯑꯗꯨꯗꯤ ꯀꯀꯥ ꯍꯣꯏ ꯆꯪꯂꯛꯈꯤꯒꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯅꯨꯄꯥꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯅꯨꯄꯤꯗꯨꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯃꯊꯃꯣꯏꯗꯣ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯂꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯄꯥꯎꯈꯨꯝ ꯑꯃ ꯁꯠꯄꯤꯔꯛꯂꯤ ꯍꯣꯏ ꯍꯣꯏ ꯀꯀꯥ ꯌꯥꯏꯖꯤꯠꯀ ꯆꯤꯡꯁꯥꯡꯒꯁꯨ ꯃꯥꯡꯒꯣꯜꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯆꯠꯂꯝꯗꯥꯏꯗꯨꯗ ꯌꯦꯡꯂꯝꯃꯤ ꯆꯤꯡꯁꯥꯡ ꯃꯥꯁꯨ ꯆꯤꯡꯂꯩꯗ ꯏꯆꯝ ꯆꯝꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯕꯒꯤꯗꯤ ꯅꯠꯇꯦ ꯅꯨꯄꯥꯗꯨꯒꯤ ꯏꯃꯨ ꯃꯨꯕ ꯃꯃꯤꯠꯇꯨꯅ ꯌꯦꯡꯂꯝꯂꯤꯕ ꯏꯆꯝ ꯆꯝꯕ ꯃꯤꯠꯌꯦꯡꯗꯣ ꯅꯨꯄꯤꯁꯤꯒꯤ ꯊꯃꯣꯏꯗ ꯇꯤꯡ ꯄꯥꯜꯂꯤ ꯄꯤꯡꯀꯤꯁꯨ ꯍꯦꯂꯦꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ ꯆꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯏꯟꯁꯥꯡ ꯊꯤꯜꯂꯛꯀꯦ ꯍꯣꯏ ꯍꯣꯏ ꯄꯤꯡꯀꯤꯁꯨ ꯀꯨꯝꯊꯔꯛꯂꯤ ꯁꯨꯃꯥꯡ ꯇꯝꯅ ꯑꯗꯨꯒ ꯃꯇꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯆꯤꯡꯂꯩꯅ ꯏꯁꯧꯒ ꯇꯧꯔꯛꯂꯤ ꯑꯗꯨꯛ ꯌꯥꯝ ꯀꯨꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯌꯥꯗ ꯇꯧꯏꯅꯦꯍꯦ ꯃꯣꯏ ꯃꯆꯥꯅꯨꯄꯤ ꯑꯍꯜꯁꯤꯒꯅꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯔꯤꯉꯩꯗ ꯂꯂꯩꯃꯅ ꯑꯩꯗꯤ ꯁꯤꯈ꯭ꯔꯕ ꯑꯣꯏꯅ ꯈꯜꯂꯨꯔꯦ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯔꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝꯗꯨꯁꯨ ꯁꯨꯃꯥꯡꯗꯨꯗ ꯃꯔꯩ ꯉꯥꯏꯍꯥꯛ ꯇꯧꯅꯔꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯅꯥꯀꯟ ꯑꯃꯗꯁꯨ ꯌꯥꯏꯖꯤꯠꯀ ꯆꯤꯡꯁꯥꯡꯒꯅ ꯃꯥꯡꯒꯣꯜ ꯀꯥꯈꯠꯂꯛꯄꯒ ꯍꯦꯂꯦꯅꯥꯅ ꯍꯪꯂꯛꯂꯤ ꯑꯉꯥꯡꯁꯤꯡꯁꯤꯒ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯌꯥꯏꯖꯤꯠꯁꯨ ꯃꯇꯥꯡ ꯆꯥꯔꯤ ꯈꯟ ꯈꯨꯝꯂꯛꯂꯤ ꯑꯣꯏꯗꯕ ꯄꯥꯎꯈꯨꯝ ꯑꯃ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯑꯩꯈꯣꯏ ꯉꯥꯟꯒꯤ ꯊꯃꯣꯏ ꯍꯨꯒꯦ ꯇꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯖꯤꯟꯕꯅꯤꯗ ꯑꯩꯈꯣꯏꯅ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯂꯦꯅꯥꯗꯣ ꯁꯛꯐꯝ ꯈꯪꯉꯣꯟ ꯑꯣꯜꯂꯤ ꯏꯁꯨꯛ ꯁꯨꯛꯏ ꯆꯤꯡꯁꯥꯡꯁꯨ ꯋꯥꯗꯤ ꯉꯥꯡꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯁꯤꯜꯂꯤ ꯃꯇꯥꯎꯗ ꯀꯔꯟ ꯉꯥꯡꯉꯤ ꯍꯥꯏꯕꯒꯤ ꯁꯥꯎꯅꯤꯡꯅ ꯑꯗꯨꯕꯨ ꯍꯦꯂꯦꯅꯥꯒꯤ ꯃꯐꯝꯗꯗꯤ ꯑꯣꯟꯅ ꯇꯩꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯆꯤꯡꯁꯥꯡꯅ ꯌꯥꯏꯖꯤꯠꯇ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨ ꯌꯥꯏꯖꯤꯠꯅ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯈꯤꯕꯒꯤ ꯆꯤꯡꯁꯥꯡꯅ ꯁꯥꯎꯅ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯄꯟꯊꯗꯤ ꯃꯃꯤꯠꯇꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯠꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝꯗꯨꯗ ꯇꯥꯟꯅꯔꯒ ꯌꯦꯡꯂꯤ ꯁꯥꯎꯅꯤꯡꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡꯗꯨ ꯄꯥꯈꯠꯄ ꯃꯤꯠꯌꯦꯡ ꯑꯣꯟꯈꯤꯕ ꯈꯪꯍꯧꯗꯦ ꯍꯦꯂꯦꯅꯥꯕꯨ ꯉꯁꯥꯏꯗꯒꯤ ꯀꯨꯞꯅ ꯌꯦꯡꯂꯤꯕ ꯌꯥꯏꯖꯤꯠꯁꯨ ꯍꯦꯂꯦꯅꯥꯒꯤ ꯄꯥꯈꯠꯄꯒꯤ ꯁꯛꯐꯝꯗꯨ ꯎꯕꯗ ꯃꯃꯥꯏꯗꯨ ꯍꯨꯠ ꯂꯩꯗꯨꯅ ꯍꯦꯂꯦꯅꯥꯅ ꯌꯦꯡꯂꯤꯕ ꯑꯗꯣꯝꯗꯨꯗ ꯌꯦꯡꯊꯣꯛꯂꯤ ꯎꯔꯦ ꯃꯥꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝꯗꯨꯅ ꯒꯦꯠ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕꯗꯨ ꯍꯦꯂꯦꯅꯥꯗꯤ ꯆꯤꯡꯂꯩ ꯃꯥꯒꯤ ꯇꯨꯡꯒꯤ ꯁꯕꯥꯟꯗꯨ ꯎꯕꯗ ꯄꯥꯈꯠꯄ ꯐꯥꯎꯈꯤꯕꯅꯤ ꯃꯁꯥꯗꯨ ꯃꯊꯣꯡ ꯈꯪꯖꯗꯦ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯂꯤ
ꯃꯇꯧꯗꯨꯗ ꯌꯥꯏꯖꯦꯠꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥ ꯋꯥꯍꯪ ꯑꯃ ꯇꯧꯔꯛꯂꯤ꯫ ꯍꯦꯂꯦꯅꯥ, ꯀꯩꯗꯧꯔꯒꯦ? ꯍꯦꯂꯦꯅꯥ ꯃꯁꯥꯗꯣ ꯏꯈꯪ ꯈꯪꯅ ꯀꯩꯁꯨ ꯇꯧꯗꯦꯗ, ꯃꯅꯨꯡ ꯆꯪꯉꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯦ, ꯑꯗꯨꯕꯨ ꯌꯥꯏꯖꯦꯠꯇꯤ ꯆꯪꯈ꯭ꯔꯤꯕꯤ ꯍꯦꯂꯦꯅꯥꯕꯨ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯍꯧꯔꯤ꯫